Central Board of Secondary Education CBSE na Louba Chahi Asigi Class 10 amasung 12 examination gi Phal Ngasi Laothokhre. Class 12 ki oina pass tawbagi chang chada 43.9 OIRI. Class 10 gi examination asi chahi asigi February 15 dagi March 16 fauba pangthokhibane amadi class 12 ki examination na February 15 dagi April 2 fauba pangthokhi. Exam center Sanipan ga humudra taret rom da pangthokhiba examination sing asida tongan ba laipak kun ga taruki mahiri lakuntra mapan rom na thaki. Ningsing bayabadi class 10 amasung 12 ki oina merit list examination Phal Laothokpa lep nava CBSE na warip lawkhrabadi. Examination sing asigi result asi results.cbse.nic.in cbse.gov.in natraga cbse results.nic.in dagi khangba yaragani masigi mathakta umang app digilocker app Pariksha Sangam portal natraga SMS facility ki khuthang da so result sing asi khangba yaragani hairi.